ꯃꯥꯆꯧ ꯃꯇꯣꯝꯇ ꯂꯩꯕ ꯌꯥꯔꯣꯏꯒꯦ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯦ ꯑꯗꯨꯒ ꯀꯣꯟꯅ ꯈꯟꯅꯔꯁꯦ ꯔꯤꯁꯤꯅ ꯑꯁ ꯃꯣꯏꯅ ꯍꯥꯟꯈꯤꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯗꯩꯗꯤ ꯅꯅꯥꯎꯕꯅ ꯍꯥꯟꯖꯈꯤꯁꯅꯨ ꯀꯩꯅꯣ ꯔꯤꯁꯤ ꯅꯥꯎ ꯅꯪꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯂꯗꯤ ꯅꯍꯥꯟꯅ ꯂꯨꯍꯣꯡꯂꯒ ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯃꯒ ꯐꯪꯂꯅꯤꯀꯣ ꯅꯅꯥꯎꯕ ꯔꯤꯁꯤꯒꯤ ꯃꯊꯥꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯒ ꯍꯥꯏꯔꯛꯏ ꯑꯦ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯅꯔꯝꯃꯗꯤꯅꯦ ꯄꯥꯝꯁꯨ ꯄꯥꯝꯕꯤꯔꯔꯣꯏ ꯆꯤꯔꯥꯏ ꯈꯨꯇꯥꯡꯗꯨꯒ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯁꯤꯅꯤ ꯔꯤꯁꯤ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯆꯤꯔꯥꯏꯁꯤꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯎꯔꯤꯁꯦ ꯅꯅꯥꯎꯕꯅ ꯃꯥꯅ ꯇꯥ ꯇꯧꯔꯒ ꯉꯥꯎꯍꯜꯂꯦ ꯑꯗꯨꯒ ꯔꯤꯁꯤ ꯀꯣꯜꯂꯝꯕ ꯅꯅꯥꯎꯕꯕꯨ ꯏꯟꯊꯣꯛꯑꯗꯨꯅ ꯍꯥꯏꯔꯛꯏ ꯊꯦꯡꯉꯛꯀꯅꯨ ꯑꯃꯠꯇꯒ ꯏꯊꯥꯅꯨꯡꯗꯒ ꯑꯃꯠꯇ ꯆꯪꯉꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯅꯅꯥꯎꯕꯕꯨ ꯏꯟꯊꯣꯛꯑꯒ ꯃꯃꯥꯏꯗꯨ ꯑꯁꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯅꯅꯥꯎꯕ ꯔꯤꯁꯤꯅ ꯁꯥꯎꯔꯒ ꯑꯁꯣꯝꯗ ꯑꯣꯟꯊꯣꯛꯈꯤꯕꯗꯨꯗ ꯅꯅꯥꯎꯕ ꯔꯤꯁꯤꯗ ꯊꯦꯡꯖꯤꯜꯂꯗꯨꯅ ꯃꯃꯥꯏꯗꯨ ꯊꯥꯡꯒꯠꯂꯗꯨꯅ ꯌꯦꯡꯂꯛꯏ ꯔꯤꯁꯤꯅ ꯀꯩꯒꯤ ꯌꯦꯡꯂꯛꯏꯅꯣ ꯌꯦꯡꯉꯛꯀꯅꯨ ꯑꯃꯠꯇꯒ ꯅꯅꯥꯎꯕ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕ ꯔꯤꯁꯤ ꯑꯩꯅ ꯅꯪ ꯊꯦꯝꯂꯒ ꯀꯣꯏꯔꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯊꯦꯡꯂꯛꯀꯅꯨ ꯅꯅꯥꯎꯕ ꯔꯤꯁꯤꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯑꯣꯏꯅꯔꯛꯄꯗꯨꯗꯗꯤ ꯅꯅꯥꯎꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯅꯅꯥꯎꯕ ꯇꯥꯃꯣ ꯅꯪ ꯑꯩꯕꯨ ꯑꯁꯦꯡꯕꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯔꯤꯁꯤ ꯃꯃꯤꯠꯇꯨ ꯅꯥꯀꯟ ꯅꯥꯝꯃ ꯁꯦꯠꯀꯠꯂꯒ ꯇꯨꯃꯤꯟꯅ ꯅꯅꯥꯎꯕꯕꯨ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯅꯅꯥꯎꯕꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯈꯪꯎꯏ ꯎꯏꯁꯤꯟꯈꯤ ꯔꯤꯁꯤ ꯅꯨꯡꯁꯤꯗꯦ ꯅꯅꯥꯎꯕ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯔꯤꯁꯤꯗ ꯇꯤꯀꯤ ꯍꯣꯠꯄ ꯍꯧꯔꯛꯏ ꯌꯥꯝ ꯍꯪꯒꯣꯏ ꯆꯥꯎꯒꯟꯕ ꯔꯤꯁꯤꯗꯨ ꯅꯣꯛꯂꯒ ꯃꯁꯥꯗꯨ ꯊꯔ ꯑꯣꯟꯗꯨꯅ ꯈꯥꯡꯉꯤ ꯅꯅꯥꯎꯕꯁꯨ ꯇꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯍꯣꯠꯂꯤ ꯔꯤꯁꯤ ꯅꯣꯛꯂꯗꯨꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯍꯥꯏꯔꯛꯏ ꯑꯣ ꯅꯨꯡꯁꯤ ꯍꯥꯏꯕꯅꯦ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯅꯥꯎꯕ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯅꯦꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯅꯥꯎꯕꯁꯨ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯜꯂꯒ ꯔꯤꯁꯤꯒꯤ ꯃꯊꯛꯇ ꯍꯤꯞꯊꯔꯛꯏ ꯔꯤꯁꯤꯒꯤ ꯃꯊꯛꯇ ꯍꯤꯞꯂꯤꯕ ꯅꯅꯥꯎꯕꯗ ꯌꯦꯡꯂꯗꯨꯅ ꯔꯤꯁꯤ ꯋꯥꯔꯨꯕꯒꯤ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯑꯩꯁꯦ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯇꯧꯁꯤꯟꯅꯔꯒ ꯅꯝꯗꯅ ꯐꯥꯕꯤꯔꯦ ꯇꯧꯔꯤꯁꯦ ꯅꯅꯥꯎꯕ ꯑꯃꯨꯛ ꯔꯤꯁꯤꯒꯤ ꯃꯊꯥꯅꯨꯡꯗꯒꯤ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯍꯥꯏꯒꯠꯂꯛꯂꯒ ꯔꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯁ ꯑꯩꯅ ꯐꯥꯔꯒ ꯀꯣꯏꯅꯔꯤꯕꯅꯦꯕ ꯔꯤꯁꯤꯁꯨ ꯊꯑꯣꯏꯒ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯅꯅꯥꯎꯕ ꯀꯥꯏꯅꯒ ꯑꯩ ꯀꯥꯗ ꯑꯣꯏꯅ ꯇꯨꯝꯖꯔꯨꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯅꯥꯎꯕ ꯍꯧꯒꯠꯈꯤꯒꯦ ꯇꯧꯏ ꯔꯤꯁꯤ ꯅꯅꯥꯎꯕꯅ ꯁꯥꯎꯔꯒ ꯍꯧꯒꯠꯈꯤꯒꯦ ꯇꯧꯕꯗꯨꯗ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯔꯤꯁꯤꯒꯤ ꯅꯥꯛꯇ ꯈꯪꯆꯤꯟ ꯆꯤꯡꯁꯤꯜꯂꯤ ꯅꯅꯥꯎꯕ ꯅꯨꯡꯁꯤꯗꯦꯁꯨ ꯑꯃꯠꯇꯒ ꯔꯤꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯅꯥꯎꯕꯒꯤ ꯈꯖꯥꯏꯗ ꯑꯄꯤ ꯇꯧꯁꯤꯜꯂꯤ ꯅꯅꯥꯎꯕꯁꯨ ꯍꯔꯥꯎꯅ ꯔꯤꯁꯤꯒꯤ ꯃꯊꯥꯅꯨꯡꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯅꯅꯥꯎꯕꯁꯨ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯈꯪꯉꯕ ꯅꯅꯥꯎꯕ ꯔꯤꯁꯤꯒꯤ ꯃꯊꯥꯅꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯔꯤꯁꯤ ꯅꯅꯥꯎꯕꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨꯗ ꯐꯃꯨꯡꯗꯒꯤ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯗꯨꯅ ꯌꯦꯡꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯅꯥꯎꯕ ꯃꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯊꯣꯔꯛꯄꯗꯨꯗ ꯄꯥꯈꯠꯅ ꯔꯤꯁꯤ ꯅꯥꯎ ꯀꯩꯗꯧꯔꯒꯦ ꯅꯅꯥꯎꯕ ꯇꯥꯃꯣ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯔꯤꯁꯤ ꯅꯅꯥꯎꯕꯕꯨ ꯐꯃꯨꯡꯗ ꯔꯤꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯃꯣꯟ ꯈꯥꯡꯅꯍꯟꯗꯨꯅ ꯍꯤꯞꯍꯜꯂꯒ ꯅꯅꯥꯎꯕꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ ꯔꯤꯁꯤꯗꯤ ꯄꯥꯈꯠꯄꯅ ꯃꯃꯤꯠꯇꯨ ꯀꯨꯞꯇꯕ ꯃꯈꯩ ꯅꯅꯥꯎꯕꯗ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯅꯥꯎꯕ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯔꯤꯁꯤ ꯅꯥꯎ ꯈꯔ ꯐꯔꯕꯣ ꯅꯅꯥꯎꯕꯁꯨ ꯔꯤꯁꯤ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤꯔꯥ ꯅꯅꯥꯎꯕꯅ ꯌꯥꯅꯤꯌꯦ ꯇꯥꯃꯣ ꯀꯣꯛꯁꯦ ꯉꯥꯎꯔꯒ ꯑꯣꯅꯤꯡ ꯂꯥꯎꯋꯦ ꯔꯤꯁꯤ ꯅꯅꯥꯎꯕꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯅꯥꯎꯕꯅ ꯀꯩꯅꯣ ꯑꯗꯨꯝ ꯉꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯔꯤꯁꯤ ꯅꯪ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯖꯥꯠꯂꯥ ꯅꯅꯥꯎꯕ ꯅꯅꯥꯎꯕꯁꯨ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯑꯒ ꯔꯤꯁꯤꯗ ꯌꯦꯡꯉꯤ ꯅꯅꯥꯎꯕ ꯍꯣꯏ ꯃꯄꯥꯗꯧꯅ ꯆꯤꯔꯥꯏ ꯇꯥꯡꯕ
ꯉꯥꯎꯁꯤꯟꯅꯕ ꯑꯃ ꯄꯨꯛꯅꯨꯡꯁꯤꯗ ꯌꯥꯎꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯅꯥꯎꯕꯒ ꯔꯤꯁꯤꯒ ꯄꯨꯟꯅ ꯅꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯔꯤꯁꯤ ꯅꯅꯥꯎꯕꯒ ꯀꯣꯏꯕ ꯌꯥꯝꯅ ꯆꯠꯃꯤꯟꯅꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯇꯤ ꯂꯧꯕ ꯌꯥꯗ꯭ꯔꯗꯨꯅ ꯔꯤꯁꯤ, ꯅꯥꯎ, ꯇꯥꯃꯣꯒ ꯊꯕꯛ ꯆꯠꯂꯨꯁꯤꯔꯥ? ꯅꯅꯥꯎꯕꯅ, ꯀꯥꯏꯗꯅꯣ ꯍꯥꯏꯁꯤ ꯇꯥꯃꯣ? ꯔꯤꯁꯤ, ꯂꯥꯛꯇ ꯂꯥꯛꯑꯣ, ꯅꯐꯤ ꯅꯔꯣꯜꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯇꯥꯃꯣ ꯁꯤꯗ ꯉꯥꯏꯔꯝꯃꯒꯦꯀꯣ꯫ ꯑꯅꯤꯗꯨꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯗꯨꯅ ꯗꯃꯦꯟ ꯊꯣꯛꯂꯛꯏ꯫ ꯗꯃꯦꯟꯅ, ꯊꯕꯛ ꯆꯠꯄꯗꯕꯨ ꯑꯉꯥꯡ ꯌꯥꯎꯕꯗꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯤ ꯏꯕꯨꯡ ꯑꯆꯧꯕ? ꯔꯤꯁꯤꯅ, ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯕꯕꯥ, ꯑꯉꯥꯡꯁꯦ ꯈꯔ ꯈꯔ ꯄꯨꯊꯣꯛꯄꯤꯒꯦ ꯇꯧꯕꯅꯦ꯫ ꯃꯄꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯊꯣꯏꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯆꯠꯁꯠꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥ ꯑꯇꯣꯝꯕꯁꯨ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯗꯣꯏꯅꯦ, ꯃꯄꯥꯜꯗ ꯈꯔ ꯊꯣꯛꯆꯁꯅꯨ꯫ ꯅꯅꯥꯎꯕꯗꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯅꯅꯥꯎꯕꯁꯨ ꯀꯨꯝꯂꯛꯏ꯫ ꯅꯅꯥꯎꯕꯅ, ꯃꯃꯥ, ꯁꯦ ꯃꯅꯝ ꯅꯝꯕꯤꯌꯣ꯫ ꯊꯣꯏꯕꯤ, ꯍꯣꯏ ꯍꯣꯏ, ꯅꯌꯥꯝꯕꯅ ꯇꯧꯕꯗꯣ ꯃꯨꯟꯅ ꯌꯦꯡꯉꯨ ꯏꯆꯥ ꯑꯇꯣꯝꯕ, ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦꯀꯣ꯫ ꯌꯦꯡꯁꯤꯟꯕ ꯈꯪꯖꯤꯟꯕ ꯍꯥꯏꯁꯤꯗꯕꯨ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ꯫ ꯗꯃꯦꯟꯅ ꯅꯅꯥꯎꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯆꯦꯒ ꯅꯌꯥꯝꯕꯒꯁꯨ ꯍꯟꯗꯛꯇꯤ ꯏꯄꯥꯅ ꯀꯧꯊꯣꯛꯎ ꯍꯥꯏꯈ꯭ꯔꯕꯅꯤ, ꯑꯥꯗꯗꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏ, ꯍꯟꯗꯛ ꯊꯥꯁꯤꯗ ꯊꯣꯛꯂꯛꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯅꯥꯎꯕꯅ, ꯍꯣꯏ ꯕꯕꯥ, ꯇꯥꯆꯧꯅꯁꯨ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯒ ꯍꯥꯏꯔꯝꯃꯕꯅꯦ꯫ ꯗꯃꯦꯟꯅ, ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯣꯏ ꯇꯥꯃꯣꯒ ꯅꯨꯡꯉꯥꯏꯅ ꯆꯠꯂꯣꯀꯣ꯫ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯐꯥꯏ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯆꯦꯛ ꯇꯧꯔꯤ꯫ ꯃꯌꯥꯝꯅ ꯆꯦꯛ ꯇꯧꯔꯤ꯫ ꯔꯤꯁꯤ, ꯆꯦ ꯆꯥꯡ ꯌꯥꯎꯗꯕ ꯃꯈꯩꯗꯣ ꯍꯪꯉꯣꯏ ꯆꯣꯡꯍꯜꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯤꯁꯤ ꯖꯤꯞꯁꯤ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯅꯅꯥꯎꯕꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯥꯡꯗ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔꯒꯤ ꯐꯝꯐꯝꯗ ꯔꯤꯁꯤ ꯐꯝꯂꯤ꯫ ꯅꯥꯎ, ꯋꯥꯕ꯭ꯔꯥ? ꯅꯅꯥꯎꯕ, ꯋꯥꯗꯦꯗ, ꯇꯥꯃꯣꯅ ꯏꯅꯥꯛꯇ ꯂꯩꯔꯒꯕꯨ ꯀꯃꯥꯏꯅ ꯋꯥꯗꯣꯏꯅꯣ? ꯔꯤꯁꯤ ꯃꯅꯤꯡ ꯃꯃꯥꯡꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯩ, ꯀꯦꯁꯤꯟꯅꯔꯛꯈꯤꯅꯨꯅꯦ ꯑꯝꯇ, ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯑꯣꯏꯅ ꯀꯦꯁꯤꯟꯅꯧ, ꯍꯧꯖꯤꯛ ꯔꯣꯃꯥꯟꯁꯀ ꯇꯧꯁꯤꯜꯂꯛꯈꯤꯅꯨ, ꯔꯣꯃꯥꯟꯁ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗꯦꯀꯣ꯫ ꯅꯅꯥꯎꯕ, ꯑꯦ, ꯀꯥꯎꯏꯍꯦ, ꯁꯤꯐꯥꯏ ꯑꯃ ꯆꯪꯂꯛꯏ꯫ ꯁꯤꯐꯥꯏ, ꯁꯥꯔ, ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ, ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ, ꯑꯁꯤ ꯄꯨꯁꯜꯂꯛꯎ ꯍꯥꯏꯕ꯭ꯔꯥ? ꯔꯤꯁꯤꯅ, ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯁꯤꯐꯥꯏ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯔꯤꯁꯤ, ꯌꯦꯠꯈ꯭ꯔ ꯄꯣꯠꯅꯤꯍꯦ, ꯉꯥꯏꯍꯥꯛꯇꯪ ꯀꯦꯅꯕꯁꯤꯗꯕ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯔꯤꯁꯤ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥ ꯑꯃꯅꯤ ꯉꯥꯡꯅꯔꯝꯃꯒ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯔꯤꯁꯤ ꯈꯨꯄꯥꯛꯅ ꯊꯥꯕ ꯍꯧꯏ꯫ ꯔꯤꯁꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯅꯥꯎꯕꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯉꯣꯟꯗꯅ ꯂꯨꯅ ꯇꯧꯔꯒ ꯑꯗꯨꯒ ꯑꯁꯨꯝꯅꯒ ꯇꯧꯔꯛꯄꯁꯤꯗꯗꯤ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯖꯤꯞꯁꯤ ꯃꯃꯥꯡꯗꯨꯗ ꯃꯀꯣꯛꯇꯨ ꯊꯤꯡꯊꯣꯔꯛꯑꯒ ꯂꯛꯅꯕ ꯍꯧꯔꯛꯏ꯫ ꯎꯏ ꯎꯏ, ꯁꯤꯠ ꯁꯤꯠ, ꯎꯏ ꯎꯏ꯫ ꯔꯤꯁꯤ ꯅꯅꯥꯎꯕꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯅꯅꯥꯎꯕ, ꯌꯥꯝꯅ ꯃꯥꯜꯂꯤꯀꯣ꯫ ꯑꯇꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯕꯁꯨ ꯔꯤꯁꯤꯗꯤ ꯅꯅꯥꯎꯕꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯈꯪꯏ꯫ ꯑꯗꯨꯅ ꯔꯤꯁꯤ ꯅꯥꯛ ꯌꯦꯠꯇ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯊꯥꯗꯣꯛꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯔꯤꯁꯤꯁꯨ ꯅꯅꯥꯎꯕꯒꯤ ꯅꯥꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯂꯨꯈꯝꯗꯨꯗ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛ ꯇꯥꯠ ꯂꯥꯎꯅ ꯊꯥꯔꯛꯏ꯫ ꯅꯅꯥꯎꯕ, ꯑꯌꯣ, ꯉꯥꯎꯕ꯭ꯔꯥ? ꯔꯤꯁꯤ, ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯎꯁꯤꯠꯈꯤꯔꯣꯏꯌꯦ, ꯃꯐꯝꯁꯤ ꯌꯨꯝ ꯅꯠꯇꯦ ꯈꯪꯉꯕ꯭ꯔꯥ? ꯅꯅꯥꯎꯕ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ, ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯇꯥꯃꯣꯁꯦ ꯌꯥꯝꯅ ꯀꯤꯔꯝꯃꯦꯕꯀꯣ, ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯀꯤꯕꯤꯗ꯭ꯔꯦ, ꯁꯨꯝ ꯖꯣꯀꯔ ꯃꯥꯟꯁꯤꯜꯂꯛꯄꯩ ꯋꯥꯅꯤꯗ, ꯍꯥꯟꯅꯗꯤ ꯍꯦꯔꯣ ꯑꯣꯏꯔꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯖꯣꯀꯔ ꯑꯣꯜꯂꯦꯗ, ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ, ꯇꯥꯃꯣ ꯅꯪ ꯌꯥꯝ ꯊꯤꯅ ꯌꯥꯗ꯭ꯔꯦꯀꯣ꯫ ꯔꯤꯁꯤ, ꯅꯪ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯈꯪꯅꯤ ꯅꯪ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ꯫ ꯑꯆꯧꯕꯒ ꯏꯂꯤꯖꯥꯒ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯗꯃꯦꯟꯅ, ꯏꯆꯥ ꯑꯇꯣꯝꯕ, ꯅꯪꯕꯨ ꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ? ꯔꯤꯁꯤꯅ, ꯕꯕꯥ, ꯁꯨꯇꯤ ꯂꯧꯕꯁꯨ ꯌꯥꯗ꯭ꯔꯦ, ꯑꯩꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯉꯥꯏꯍꯥꯛ ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯗꯃꯦꯟꯅ, ꯂꯧꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ, ꯏꯄꯥꯅ ꯂꯧꯕꯤꯔꯝꯃꯨ ꯍꯥꯏꯕ꯭ꯔꯥ? ꯔꯤꯁꯤꯅ, ꯕꯕꯥ, ꯌꯥꯅꯤꯗ,
ꯑꯩꯁꯨ ꯊꯕꯛ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯥꯏꯊꯈ꯭ꯔꯒꯦ ꯉꯁꯤꯗꯤ ꯑꯥꯗ ꯌꯨꯝꯗ ꯁꯦꯡꯇꯣꯛꯄ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯊꯣꯔꯛꯑꯒꯦ ꯗꯃꯦꯅ ꯑꯣ ꯍꯣ ꯐꯔꯦ ꯐꯔꯦ ꯌꯨꯝꯗꯨꯁꯨ ꯃꯤꯒ ꯂꯩꯅꯗꯕꯒ ꯐꯤꯕꯝꯗꯤ ꯆꯥꯔꯝꯃꯔꯣꯏ ꯏꯄꯥꯅ ꯅꯅꯥꯎꯕꯒꯤ ꯃꯔꯨꯞ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯕꯤꯕꯅꯤ ꯑꯁꯤꯅ ꯌꯨꯝꯗꯣ ꯁꯥꯕꯤꯔꯁꯤ ꯔꯤꯁꯤꯁꯨ ꯍꯣꯏ ꯕꯕꯥ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩꯅꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯈꯔ ꯇꯨꯡꯁꯤꯟꯕꯅꯤ ꯑꯗꯨꯁꯨ ꯌꯥꯝꯃꯝꯃꯅꯤ ꯅꯅꯥꯎꯕ ꯏꯃꯨꯡꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ ꯅꯅꯥꯎꯕꯅ ꯃꯥꯎ ꯃꯃꯥꯎ ꯊꯣꯏꯕꯤ ꯑꯣ ꯃꯃꯥ ꯂꯥꯛꯑꯦ ꯏꯃꯨꯡꯗꯒꯤ ꯊꯣꯏꯕꯤꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯈꯣꯃꯤ ꯏꯆꯥꯇꯣꯝꯕ ꯅꯅꯥꯎꯕ ꯑꯥꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦꯕ ꯁꯦ ꯃꯅꯝ ꯅꯝꯕꯤꯌꯣ ꯃꯈꯨꯠꯇꯨ ꯊꯣꯏꯕꯤꯗ ꯄꯤꯁꯤꯜꯂꯤ ꯊꯣꯏꯕꯤꯁꯨ ꯅꯣꯛꯂꯒ ꯅꯅꯥꯎꯕꯒꯤ ꯃꯈꯨꯠꯇꯨꯕꯨ ꯆꯤꯛꯄꯤ ꯑꯗꯨꯒ ꯃꯀꯣꯛꯇꯨ ꯃꯅꯝ ꯅꯝꯕꯤꯔꯒ ꯅꯟꯊꯕꯤ ꯊꯣꯏꯕꯤ ꯅꯣꯛꯂꯗꯨꯅ ꯊꯣꯏꯕꯤꯅ ꯆꯠꯂꯨꯔꯣ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯅꯅꯥꯎꯕ ꯑꯃꯗꯤ ꯔꯤꯁꯤꯁꯨ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯔꯤꯁꯤꯅ ꯍꯣꯔꯦꯟꯗꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯦꯛꯄ ꯇꯥꯔꯦꯅꯦ ꯅꯅꯥꯎꯕꯅ ꯑꯃꯨꯛ ꯍꯣꯔꯦꯟꯗꯤ ꯁꯦꯕꯥꯗꯣ ꯏꯅꯤꯡ ꯇꯧꯒꯩ ꯇꯧꯖꯕ ꯇꯥꯔꯦ ꯑꯅꯤꯗꯨꯅ ꯍꯔꯥꯎ ꯌꯨꯝ ꯌꯧꯔꯛꯏ ꯆꯍꯤ 8 ꯁꯨꯔꯕꯅꯤ ꯌꯨꯝꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤꯕ ꯌꯨꯝꯗꯨꯁꯨ ꯌꯨꯝ ꯃꯥꯜꯂꯝꯗ꯭ꯔꯦ ꯅꯥꯄꯤꯅ ꯄꯨꯡꯁꯣꯡ ꯁꯣꯡꯂꯦ ꯀꯣꯟꯊꯣꯡꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯅꯅꯥꯎꯕ ꯃꯈꯣꯡꯗꯨ ꯌꯨꯝꯗꯨꯗ ꯌꯦꯡꯅ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯏ ꯔꯤꯁꯤꯁꯨ ꯇꯞꯅ ꯏꯟꯅꯔꯛꯏ